ngasi nahaki jari buti asi nilami da puthoknaba aina kanna honarage numi humnigi manungda lamdam asida sel khwaidagi paiba amadi collector singda invite tawduna nilami aduda puthoknasi haiduna haikhirami masidagi David amo nahangna invite tawbada Liangsian family su yawhallu hairaduna makoina aingonda phatraba tawkhibasing adugi laman khumba oina numit aduda ikaiba pige haiduna su rosta haikhirami asomdana Robert ki mapa adu sauraduna David tagi lawkhiba Choose Grand Hotel gi insang napigi sto asi hawjik tawba loiba naidana yonduna lairibasi karigino hairaduna asumna sum tawduna laiba taragadi aikoigi Sense Hotel di market down oirakpadagi mut khragani haiduna yamna sauna ngangduna lairame matam sida Robert na amok karigumba iyamba David na inkhol adu lawsi desolate land tahalamdaba taragadi pabungna aduk yamna mathasu saramloidabani haiduna hairakkhirame masidagi machanupi Alice na amuk hairaklame ngasi aikoigi Sense Hotel da thengnariba problem pumnamak ibung David na maram moiraga thokhanba ngaktani hairaduna karigumba mana Choose Grand Hotel da insang napi sing adu piramdaba taragadi hawjik thengnariba problem sing asi karimta thoklammo haiduna hairakkhirame machena amuk haukrabaching asigi matangda aikoina amuk hana ngangna duna leiraga karisu kanaba lakloi aduna athuba matamda aikoi kari tawsige haibadu khanasi haina hairakpada mapandagi makoi guard adu chanchilaktuna boss haina kauraduna invitation card ama leiramle haiduna mapada sinarakhirame masidagi mahangna hangdoktuna yengluba matamda jinsengi nilamigi invitation card oirame masidagi Alice na aikoigidi hotel gi business ni machida jinsengna aikoigi hotel da karibu sijinagadawribano aduga nilami asige damak aikoide invite taroklibasina karigino haiduna hanglakhirame masidagi machena amuk hairaklame aina tajabada Yunsen family da agriculture company amana jinseng asi pirakpani hai nilami asida masak nairaba sel pairaba kaya nilami adugi damak chatkani haina tajai hairakpada Robert na mapada onchilaktuna adudi akoisu chatkadra haiduna hanglakhirame masidagi mapana soidana chatkani hairaduna amara tawduna jinseng adubu aikoina lawgadabane karigumba aikoina lawba taragadi aikoigi tawba ngamba amadi aikoigi ijat pu wangna thangat piraktuna aikoigi Sense Hotel su maduna maram oiraga amuk hana mai pangna makha tana business chathaba ngamlani haiduna haikhirame masidagi mathangi numitta Robert ki family gi miyoi sing adu nilami adu yawba laklame matam sida Alice adu hagulaktuna mapabu kauraduna hairaklame mafam asida matik magul laiba chenjau paiba mayam singi marak asida tasengna aikoibu jinseng asibu lairedra hairaduna aikoigi family gi oina paisa asisu aduk hangna yamna laiba sundatte hairakpada masidagi mapana amuk amabu oire jinseng asi laudaba sukya yadabani hairaduna niyamda utkadabani aikoina kadai phawba tawba ngambage haibadu mai lairaga cheloidabani haina hairakkhirame masidagi machena amuk pabungna hairibasi achumbani hairaduna nilam asina aikoigidi aroiba chance ni haiduna hairakkhirame matam asida David amade Rose adu changlakpa ubasida Alice na mapada ibung David su lagle haiduna haikhirame masidagi Robert nasu iyamba David ka lakminariba nupi asi yengu hairaduna aikoina Choose Grand Hotel da thengnakiba Yunsen family gi macha nupi ahan elder mistuni hairaduna aikoigi iyambagadi yamna naknana tinnabasu male haiduna mapada hairaklame masidagi amuk David ki maningda phamlibe David ka engagement tawkhibe Helena na amuk David ki manakta Rose na phamduna laiba adu ubada aina asuk yamna sauningba phawribasi karigino hairaduna wakhan khanduna lairame
ꯑꯦꯂꯤꯁꯅ ꯑꯃꯨꯛ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯈꯟꯕꯗ ꯏꯕꯨꯡ ꯗꯦꯕꯤꯗꯇꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯃꯁꯤꯗ ꯎꯔꯤꯕ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯟꯁ ꯍꯣꯇꯦꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯡ ꯇꯥꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜ ꯑꯗꯨ ꯆꯥꯎꯈꯠꯂꯅꯤ ꯈꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯃꯥꯅ ꯑꯃꯨꯛ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯍꯥꯏꯔꯗꯨꯅ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯄꯥꯅ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯍꯥꯏꯔꯗꯨꯅ ꯅꯤꯂꯥꯃꯤ ꯑꯁꯤꯒꯤ ꯖꯤꯟꯁꯦꯡ ꯑꯁꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯅ ꯂꯧꯔꯕ ꯃꯇꯝꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯗ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯅꯈꯣꯏꯅ ꯈꯜꯂꯤꯕꯕꯨ ꯃꯇꯝ ꯂꯩꯕꯒꯤꯗꯃꯛꯇ ꯑꯔꯥꯟꯕ ꯇꯥꯅꯅꯕ ꯁꯤꯟꯗꯨꯅ ꯅꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯀꯅꯥꯅꯣ ꯃꯥꯏꯊꯤꯒꯗꯕꯗꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯔꯣꯁꯇ ꯅꯤꯂꯥꯃꯤ ꯑꯗꯨ ꯍꯧꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅꯁꯨ ꯅꯤꯂꯥꯃꯤ ꯑꯗꯨ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯤꯂꯥꯃꯤ ꯑꯗꯨ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯅꯤꯂꯥꯃꯤ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯔꯒꯅꯤ ꯍꯥꯏꯔꯗꯨꯅ ꯅꯤꯂꯥꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯅꯤꯂꯥꯝ ꯑꯁꯤꯗꯤ ꯆꯍꯤ 1000 ꯐꯥꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕꯗ ꯑꯃꯗꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯌꯥꯕ ꯂꯤꯡꯌꯨꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯝꯄꯅꯤꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯄꯨꯊꯣꯛꯄ ꯖꯤꯟꯁꯦꯡ ꯑꯁꯤ ꯑꯀꯛꯅꯕ ꯃꯃꯜ ꯂꯩꯇꯦ꯫ ꯑꯍꯥꯟꯕꯗ $10 lakh ꯂꯥꯎꯕ ꯍꯧꯖꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯕꯣꯂꯤ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ $1 lakh ꯇꯥꯗꯅ ꯍꯦꯟꯒꯠꯅ ꯕꯣꯂꯤ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯖꯤꯟꯁꯦꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯤꯟꯁꯦꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯎꯠꯂꯛꯄꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯖꯤꯟꯁꯦꯡ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯝꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯉꯛꯅ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯦꯗꯤꯀꯦꯜ ꯑꯦꯛꯁꯄꯥꯔꯠ ꯑꯃꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯒꯤ ꯖꯤꯟꯁꯦꯡ ꯑꯁꯤꯗꯤ ꯆꯍꯤ 1000 ꯐꯥꯔꯕ ꯖꯪꯒꯜꯗ ꯍꯧꯕ ꯖꯤꯟꯁꯦꯡ ꯑꯗꯨꯗꯒꯤ ꯃꯁꯤꯅ ꯃꯒꯨꯟ ꯂꯩꯕ ꯍꯦꯜꯂꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗꯤ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ, ꯏꯆꯝ ꯆꯝꯕ ꯖꯤꯟꯁꯦꯡ ꯅꯠꯇꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯨꯛ ꯂꯥꯞꯅ ꯂꯩꯔꯕ ꯐꯥꯎꯕ ꯖꯤꯟꯁꯦꯡ ꯑꯁꯤꯒꯤ ꯑꯉꯛꯄ ꯃꯅꯝ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯅꯝꯕ ꯉꯝꯂꯦ, ꯃꯁꯤꯅꯗꯤ ꯏꯆꯝ ꯆꯝꯕ ꯖꯤꯟꯁꯦꯡ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ $20 lakh ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯕꯣꯂꯤ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ miyoy amana $20 lakh ꯍꯥꯏꯔꯗꯨꯅ ꯗꯣꯛꯇꯔ ꯏꯜꯗꯔ ꯂꯤꯌꯨꯅ ꯗꯥꯏꯔꯦꯛ ꯄꯣꯠ ꯑꯁꯤ ꯐꯕꯒꯤ ꯃꯇꯨꯡꯏꯟꯅ $10 lakh ꯍꯦꯟꯒꯠꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯦꯗꯤꯀꯦꯜ ꯑꯦꯛꯁꯄꯥꯔꯠ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯅ ꯕꯣꯂꯤ ꯇꯧꯔꯛꯂꯤꯕꯁꯤꯅꯗꯤ ꯏꯆꯝ ꯆꯝꯕ ꯖꯤꯟꯁꯦꯡꯗꯤ ꯅꯠꯇ꯭ꯔꯦ, ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯒꯨꯟ ꯂꯩꯕ ꯑꯇꯥꯡꯕ ꯖꯤꯟꯁꯦꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ miyoy amana amuk $21 lakh pige haiduna boli tawraklame, atopa amanasu $22 lakh pige hairaklame, atopa amana amuk $25 lakh pige hairaklame. Masidagi amuk Robert ki mapana mayamdagi ihen hena $80 lakh pige haiduna hairakirame. Mana hairakliba mamal adu tabada mafam aduda lairiba miyoy sing adu ngagna kirame. Mahagna asuk chauna boli tawribasibu tasengna tawgayauna nilami asibu kainanaba tawribra haiduna hainaraklame. Masidagi nupi amana amuk mahagna asuk chauna boli tawraklabanina aikoidi makhatana karamna boli tawgadawribano haiduna hairakirame. Matamsida Rosna David ta hairaklamme, nahangna haikiba sing aduga chap manana Liangsen family asidi jinseng asi phangnanabagidamagta nilamigi niyonggi wangmada phawa tawrakle haiduna hairakirame. Masidagi David na amuk nilami asida mingchat tanduna makhoigi tawba ngambadu khanghaningduna amadi makhoigi sense hotel adu hanagumna ran tawba yananabagidamagta ahenba upai kaya sijinaduna jinseng asibu lainanabagidamagta soidana honarakani. Aduna makhatabadi aina kaidaurakpagi haibadu yengminarasi hairaduna makhatana boli tawsilu haiduna Rose ta haikirame. Masidagi Rose na amuk lakh manga hengana $85 lakh haiduna hairakirame. Robert ki mapana amuk $90 lakh pige haiduna hairakirame. Masidagi amuk medical expert na $95 lakhs hairakirame. Masidagi Robert adu pakaladuna mapada hairaklami
ꯍꯧꯖꯤꯛ $95 ꯌꯧꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯄꯥ ꯑꯗꯨ ꯔꯣꯕꯥꯔꯠꯀꯤ ꯋꯥꯗꯨ ꯇꯥꯗꯕꯤꯗ $1 crore ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁ ꯑꯃꯨꯛ $1.10 lakh ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯦ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯚꯣꯂꯤ ꯇꯧꯕ ꯑꯁꯤ ꯂꯦꯞꯂꯁꯤ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯁꯤ $1.50 lakh ꯈꯛꯇ ꯉꯥꯏꯔꯦ, ꯑꯗꯨꯅ ꯂꯦꯞꯅꯕ ꯇꯧꯁꯤ ꯍꯥꯏꯔꯨꯕꯗ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯡꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ, ꯃꯁꯤꯅ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯑꯔꯩꯕꯤ ꯊꯥꯛꯇ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯚꯣꯂꯤ ꯇꯧꯔꯛꯄ ꯉꯝꯗꯅꯕ $1.50 lakh ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯂꯥꯃꯤ ꯂꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯝ ꯄꯤꯔꯗꯨꯅ $1.50 lakh ꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯒꯗꯕ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯑꯅꯤꯔꯛ ꯁꯨꯅ ꯑꯃꯨꯛꯀ ꯍꯪꯂꯛꯄꯗ ꯀꯅꯥꯃꯠꯇꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯔꯣꯕꯥꯔꯠꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯧꯔꯅꯤ ꯈꯟꯕꯗ ꯑꯦꯂꯤꯁꯅꯁꯨ ꯖꯤꯟꯁꯦꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯚꯣꯂꯤ ꯇꯧꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯛꯄꯗ ꯗꯦꯕꯤꯠꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯛꯂꯗꯨꯅ ꯃꯍꯥꯛꯅ ꯈꯥꯝꯂꯛꯂꯤꯕꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯄꯩꯁꯥ ꯑꯁꯤ ꯍꯦꯟꯒꯠꯅ ꯚꯣꯂꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯦꯂꯤꯁ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯀꯔꯤꯃꯠꯇ ꯇꯥꯗꯕꯤꯗ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯤꯟꯁꯦꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯂꯩꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯗꯗꯤ ꯖꯤꯟꯁꯦꯡ ꯑꯁꯤ ꯌꯣꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯦꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯅꯇꯛ ꯇꯧꯐꯝ ꯅꯠꯇꯦ, ꯅꯤꯂꯥꯃꯤꯒꯤ ꯃꯐꯝ ꯑꯃꯅꯤ, ꯑꯗꯨꯅ ꯃꯈꯥꯗ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯅꯥꯇꯛ ꯍꯥꯏꯔꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯥꯇꯛꯅꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯚꯣꯂꯤ ꯇꯧꯕꯒꯤꯗꯃꯛ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯟꯁꯦꯡ ꯑꯁꯤ ꯅꯈꯣꯏꯗ ꯄꯤꯔꯣꯏ, ꯃꯁꯤ ꯑꯩꯒꯤ ꯍꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅ ꯑꯃꯨꯛ ꯃꯌꯥꯝꯕ ꯗꯦꯕꯤꯠꯄꯨ ꯀꯧꯔꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ, ꯌꯥꯝꯅ ꯊꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯣ, ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯕꯨ ꯃꯤꯌꯥꯝꯅ ꯅꯣꯛꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯅꯪꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯖꯤꯟꯁꯦꯡ ꯑꯁꯤꯒꯤ ꯃꯄꯨꯔ ꯍꯥꯏꯔꯗꯨꯅ ꯅꯤꯂꯥꯃꯤ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯚꯣꯂꯤ ꯆꯥꯎꯅ ꯍꯨꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯧꯒꯗꯕꯅꯤ, ꯃꯁꯤꯗ ꯅꯪꯅ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯀꯔꯤ ꯍꯛꯄꯨ ꯂꯩꯕꯒꯦ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯅꯄꯥꯅꯦ ꯈꯟꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏꯅꯗꯤ ꯑꯩꯕꯨ ꯅꯆꯥꯅꯨꯄꯥꯅꯤ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯅꯪꯕꯨ ꯏꯄꯥꯅꯤ ꯀꯔꯝꯅ ꯈꯜꯂꯣ ꯍꯥꯏꯔꯤꯕꯅꯣ, ꯑꯗꯨꯒ ꯅꯤꯂꯥꯃꯤ ꯑꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯂꯅꯤ ꯍꯥꯏꯔꯗꯨꯅ ꯅꯤꯂꯥꯝ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯂꯥꯃꯤꯒꯤ ꯆꯠꯅꯕꯤꯒꯤ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯂꯥꯝꯗ ꯂꯥꯎꯔꯤꯕ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯂꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯥꯏꯅꯦꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯒꯤ ꯍꯥꯏꯔꯤꯕ ꯑꯥꯏꯇꯦꯝ ꯑꯗꯨ ꯃꯄꯨꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕꯒꯤ ꯑꯌꯥꯕ ꯂꯩ ꯍꯥꯏꯔꯗꯨꯅ ꯅꯤꯂꯥꯝ ꯂꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯆꯨꯝꯕꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯍꯦꯂꯦꯅꯥꯅ ꯑꯃꯨꯛ ꯗꯦꯕꯤꯠꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯁꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯨꯅ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯤꯡꯌꯨꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯛ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯗ ꯎꯠꯇꯨꯅ ꯈꯪꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯣꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯖꯤꯟꯁꯦꯡ ꯑꯁꯤꯕꯨ ꯅꯤꯂꯥꯝ ꯇꯧꯔꯤꯕ ꯃꯄꯨ ꯑꯗꯨ ꯑꯩꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫
ꯃꯁꯤꯗꯒꯤ ꯃꯤꯌꯥꯝꯅꯁꯨ ꯂꯤꯡꯌꯨꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯝꯄꯅꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯗꯨ ꯅꯍꯥꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ, ꯃꯆꯥꯅꯨꯄꯥꯅ ꯐꯥꯎꯕ ꯑꯁꯨꯛ ꯊꯤꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕ ꯄꯤꯕꯤꯔꯕ ꯁꯣꯏꯗꯅꯃꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯝꯒꯅꯤ, ꯑꯗꯨꯅꯕꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯕꯥꯔꯠꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯏꯌꯥꯝꯕ ꯗꯦꯕꯤꯠꯀꯤ ꯏꯪꯈꯣꯜꯗꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯁꯨꯛ ꯇꯥꯡꯕ ꯖꯔꯤ ꯕꯨꯇꯤ ꯑꯁꯤ ꯀꯔꯥꯏꯗꯒꯤ ꯀꯔꯝꯅ ꯊꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯖꯤꯟꯁꯦꯡꯒꯤ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯙꯤꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯅꯤꯂꯥꯝ ꯑꯁꯤꯗ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤꯗꯃꯛꯇ ꯖꯤꯟꯁꯦꯡ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯅꯤꯂꯥꯝ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈꯤꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯅꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯍꯥꯏꯔꯗꯨꯅ ꯅꯪꯅ ꯅꯆꯤꯟ ꯊꯤꯕ ꯀꯌꯥ ꯉꯥꯡꯗꯨꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯁꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯗꯨꯅ ꯅꯤꯂꯥꯃꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯦꯅ ꯑꯃꯨꯛ ꯗꯦꯕꯤꯠꯄꯨ ꯀꯧꯔꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯗꯨꯅ ꯍꯥꯟꯅꯗꯤ ꯏꯆꯦꯅ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯊꯛ ꯀꯥꯅ ꯋꯥ ꯉꯥꯡꯗꯕꯅꯤ, ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯩ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯕꯣꯂꯤ ꯇꯧꯗꯨꯅ ꯑꯗꯨꯛ ꯍꯧꯅ ꯄꯤꯕ ꯉꯝꯕꯒꯤ ꯁꯦꯜꯁꯨ ꯂꯩꯇꯕ ꯅꯈꯣꯏꯅ ꯆꯥꯎꯅ ꯆꯥꯎꯅ ꯕꯣꯂꯤ ꯇꯧꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯑꯥꯏꯇꯦꯝꯒꯤ ꯚꯦꯂꯨ ꯋꯥꯡꯍꯟꯗꯨꯅ ꯃꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯅꯈꯣꯏꯒꯤ ꯆꯦꯟꯁ ꯍꯣꯇꯦꯜꯗꯤ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯑꯣꯏꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯈꯣꯏꯒꯤ ꯆꯦꯟꯁ ꯍꯣꯇꯦꯜ ꯑꯗꯨ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯑꯣꯏꯔꯛꯄꯗꯒꯤ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯝ ꯆꯝꯕ ꯂꯧꯃꯤ ꯑꯃꯕꯨꯁꯨ ꯅꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯑꯣꯏꯕꯤꯌꯨ ꯌꯥꯗꯕꯗꯒꯤ ꯅꯣꯡꯃꯒꯤ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯇꯥꯟꯖꯔꯤꯕ ꯑꯩꯒꯤ ꯏꯪꯈꯣꯜꯕꯨꯁꯨ ꯅꯈꯣꯏꯅ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈꯤꯕ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯣꯠꯄ ꯃꯤ ꯑꯃꯗ ꯀꯔꯝꯅ ꯕꯦꯚꯥꯔ ꯇꯧꯒꯅꯤ ꯈꯪꯗꯕ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯝꯅ ꯖꯤꯟꯁꯦꯟ ꯑꯁꯤ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨ ꯃꯤꯌꯥꯝꯅ ताबदगी लियांगसेन फैमिली असिदी अरानबा मौंगदा मीगी अधिकार मटपा कंपनी हाइदुना हाइरखिरमी मसिदगी नुपी अमना अमु हाइरखलमे असिगुंबा मी मसक खंगदबा कंपनी असिदी मखोइदा अमता पीरोइदबनी हाइदुनासु हाइरखलमे अदुगा अमु मेडिकल एक्सपर्ट नसु हगुलक्तुना अचुम वफमने हाइरदुना असिगुंबा अतांगबा जड़ी बूटी असिदी रेस्पेक्ट लैतबा मखोइदा पीबगी हकसु लैते हाइदुना हाइरखिरमे मसिदगी रोजना अमु चूज ग्रांड होटल की माइकैदगी डेविड ना हाइरिबो वफम असिदा मखोइदा जड़ी बूटी असि पीदनबगी दमकता यानिंगे हाइदुना हाइरखिरमे मसिदगी मयामनसु जड़ी बूटी जिनसेन असि लियांगसेन फैमिली दा पीब यारोय हाइदुना लाउनरकलमे मसिदगी रोबर्ट की मपा अदु मयामना लाउनरकपदुदा उपाय लैतबग लोइनना यामना थीना इकाइबा चोप नंगखिरमे मतमसिदा डेविडना लियांगसेन फैमिली दा हौजिकसु नखोय हाइनिंगबा ngangningba लैरिब्रा हाइदुना हाइरखिरमे मसिदगी मपाना चोप इकाइबा नंगबदगी साउरदुना लमहेनबा अंगांग हाइरदुना ngang चेरखिरमे मसिदगी ममानसु ngang चैरदुना नपागी लैना असि नंगना मरम ओइरगा अमुक हवल्ले हाइरदुना यामना फत्तबा मचानी करी नुंगी योगचरुबनो हाइदुना हाइरखिरमे मतमसिदा थोकिबा थौदोक अमा डेविड ना निंगसिंगलक्लमे थौदोक असिदा रॉबर्ट ना कदर तौदुना आइबु पुबीगनु इमा पाबुंग अमदी इचेबु इयाम्बा डेविड सिनरगे आई मफम असि थदोक्तुना चटखरगे हाइसिनदुना मचिन मुरुम सोंजिनदुना यामना कीबा सादुना लाइसिनरमे मयाम्बदा बदनाम पीननबगी दमक्ता ममा मपा अमदी मचेनदी खंगदबनिना रॉबर्ट ना तौरिबा मतौ अदुदा डेविड ना मंगोंदा फुबी चाइबीबदगी कीबदगी लाइना असि नारिबनी हाइदुना खनबदगी डेविड असि मफम असिदगी यामना लामना खुंगंगदा थमखरसी हाइरखिरमे मसिदगी रोबाना अमु यामना कीबा सारदुना
mapagi manakta changsilaktuna iyambabu khungangda thabiganu haisinaraduna karigumba mabu khungangda thaba taragadi mana aibu soidanamaki hatpirani haiduna haisinakhirami masidagi mamana robot ki wadu tabada mana asuk yamna phatribasi karigino aigi icha robata magumba amana thap tawba yabra kana amata nanangbu sokpa yarwe hairaduna karigumba aingoda isanupa robot amadi David pu halu hairagadi David oina hatokani haiduna hairakhirami matamchida David na makoina ngangnariba wasing adu takhirami present da amu kai phawba machabu chadaba makhai nungsiba khangi adubu nakoidi sadagi su hena sathiba jibani haina khalladuna karigumba aiha asi nakhoi asingba nacha oiramba taragadi nakhoi adumna khanba ngamgadra adubu aidi nongmata yokchabi ima ipani haina khallubasu laite adubu nakhoinadi nongmata aigi damakta kari afaba thabak tawbikrage aibu khudong thiba lambi da tanaba nattana hojik nakhoina thengnaribasi nakhoina tawruba karmadugi matungina phangbani haiduna hairakhirami masidagi nilam lauriba nupi asina mayamgi wa taraba matungda liangsen family na aranba mawongda boli tawrambagi amadi namthak tawduna makhoigi sense hotel bu sakhananaba honarambagi damakta dil tawkiba jinseng adu amuk hanna loksinduna nilam asida chu makhata na yawdanabagi damakta order thokhirame masidagi robot ki mapa adu wa adu tabada madudadi tawbiganu haiduna haijakirame adubu aroiba bel yaikibadagidi upai laitabadagi bp wangtuna wanthakirame tawriba matawaduda machasing adu pakhaladuna yamna thuna hospital da pukhanaba tawsi haiduna hainakhirami masidagi machasing aduna mapabu pamduna hospital da punaba tawkhirami masidagi mafam aduda lairiba miyoising adusu tawriba mawong matawaduda ipa pakhanakirami matamsida David adu nungaitabadi phawraga masi pumnamaksi nakhoina aingonda tawkhiba phattaba sing adugi phalne hairaduna khanduna lairame asomdana Rose ki phone da call ama laglame madu lakhatuna wari saruba matamda mahaki mapabu layengba doctor aduna call tawrakpa oiramne nahaki pabung adu anaba henjile haiduna yamna thuna lagnaba hairakhirame masidagi makhoina yamna thuna mapagi manakta laktuna mapabu unarame masida Rose na kaungangba matamda karimata khumlaktabaduda ikhang khangawdana asuk thuna anaba asi henjilaklibasi karigino haiduna doctor da hangkhirame masidagi doctor na amu khumlaklame nahakki pabung asi hanadagi serious oiraga lairabani matamduda nahakki pabungna ichanupi da khanganganu mana nungai khiro haiduna aina sundangonda haikhidabani matamduda nadaba saduna laikhibani aduna hojikti mahakki cancer asi brain yaukhre haiduna hairakhirame masidagi Rose na amu adudi makhata na layingba yarureidra kari upai laige haina hanglubada doctor na makhata ba laying haragadi hojik lairiba cancer asigi phibamdagi hena sandoraktanaba honaba natana mabu cure oina phanaba laying badi ngamlaroi hairaduna aduna matam kharadi nangi pabunga loina hauro magi hingbagi matam yamna sangna laitre haiduna hairamnaga mafam adu thadoktuna doctor adu chatkhirame Rose ti madugi wadu tabada ngokchatnaraduna doctor bu kauduna laikhirame masidagi David na Rose ki mataududa wakhaldu khitang phathau hairaduna themjin birami masidagi Rose na amuk David pu kauraduna aibu kari taugadabano aigi oinadi pabung natana kanasu laite ai mabu kainaba pamde haiduna hairakhirame masidagi David na amuk aisu pumnamak khangle amara lambi amadi soidana lakani hairaduna wakhalama laklame aina ahanba magic water thakpa numit aduda aingonda adukki mati kankhi adu oiba taragadi aina hojik thariba jari buti lingchen asisu magic water na hanjin chaiduna sahi lising manungda mahi yangadabadu atenba matamda mapung phakibanina masina soidana Rose ki pabungya anaba asi phanba ngamgani khalladuna Rose ta hairaklamni aina hojik thariba jari buti lingchen aduna
ꯄꯥꯕꯨꯡꯒꯤ ꯑꯅꯥꯕ ꯑꯁꯤ ꯁꯣꯏꯗꯅ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖꯅ ꯑꯃꯨꯛ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯊꯥꯈꯤꯕ ꯖꯔꯤꯕꯨꯇꯤ ꯑꯗꯨ ꯃꯦꯖꯤꯛ ꯋꯥꯇꯔꯅ ꯆꯥꯎꯍꯟꯈꯤꯕꯅꯤ꯫ ꯑꯩꯅ ꯑꯍꯥꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯦꯖꯤꯛ ꯋꯥꯇꯔ ꯑꯁꯤ ꯑꯃꯨꯛꯇꯅꯤ ꯆꯥꯏꯈꯤꯕ, ꯃꯗꯨꯗ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯖꯔꯤꯕꯨꯇꯤ ꯑꯁꯤꯗꯗꯤ ꯊꯥꯕꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯖꯤꯛ ꯋꯥꯇꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯗꯨꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯃ꯭ꯔꯤꯇ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯅ ꯄꯥꯕꯨꯡꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯖꯔꯤꯕꯨꯇꯤ ꯂꯤꯡꯁꯦꯟ ꯑꯗꯨ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖꯁꯨ ꯃꯄꯥꯕꯨ ꯀꯟꯕ ꯉꯝꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯄꯥꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯐꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯒ ꯈꯪꯍꯟꯖꯒꯦ, ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯃꯥ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯤꯔꯛꯎ ꯑꯃꯗꯤ ꯁꯥꯡꯅ ꯁꯥꯡꯅ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯁꯦꯡꯗꯣꯛꯆꯒꯦ꯫ ꯑꯍꯥꯟꯕꯗ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯗ꯭ꯔꯃꯥ ꯑꯁꯤ ꯑꯩꯅ ꯂꯤꯖꯕ ꯃꯇꯝꯗ ꯅꯣꯡꯃꯗ ꯂꯣꯏꯕ ꯉꯝꯗꯕ ꯃꯔꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯅ ꯈꯔ ꯀꯣꯝꯇꯛꯅ ꯊꯥꯒꯠꯆꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯔꯤꯜꯁ ꯁꯥꯏꯖꯇꯒꯤ ꯀꯛꯂꯒ ꯌꯨꯇ꯭ꯌꯨꯕ ꯁꯥꯏꯖꯇ ꯁꯦꯝꯂꯛꯄꯅꯤꯅ ꯃꯗꯨꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯕꯒ ꯚꯤꯗꯤꯑꯣꯒꯤ ꯁ꯭ꯄꯤꯗꯁꯨ ꯄꯤꯔꯛꯂꯤꯕ ꯃꯥꯗꯔ ꯀꯣꯄꯤꯒꯤ ꯁ꯭ꯄꯤꯗꯇꯨꯗ ꯆꯞ ꯃꯥꯟꯅꯅ ꯊꯥꯒꯠꯄ ꯌꯥꯗꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯁ꯭ꯄꯤꯗꯇꯨꯗ ꯊꯥꯒꯠꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯇꯝ ꯃꯥꯡꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯂꯥꯛꯀꯅꯤ꯫ ꯃꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯕ꯭ꯂꯣꯛ ꯂꯩꯈꯤꯗꯨꯅ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯌꯥꯗꯕ ꯃꯔꯝꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯀꯣꯛꯇꯒꯤ ꯁꯦꯝꯂꯒ ꯊꯥꯒꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯗꯁꯨ ꯃꯇꯝ ꯀꯌా ꯑꯃ ꯂꯧꯕꯅ ꯑꯃꯗꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯛꯄ, ꯆꯥꯛꯊꯣꯛ ꯆꯥꯛꯁꯤꯟ ꯇꯧꯕꯗ ꯃꯇꯝ ꯆꯪꯕ ꯃꯔꯝꯅ ꯅꯣꯡꯃꯗ ꯂꯣꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯊꯥꯒꯠꯆꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃꯗ ꯃꯤꯅꯤꯠ 10 ꯅꯠꯇ꯭ꯔꯒ 15ꯗꯒꯤ ꯍꯦꯟꯅ ꯁꯦꯝꯕ ꯉꯝꯖꯗꯦ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯤꯅꯤꯠ 10 ꯅꯠꯇ꯭ꯔꯒ 15 ꯑꯣꯏꯔꯕꯁꯨ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯔꯒꯗꯤ ꯑꯩ ꯉꯝꯅꯕ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯗ ꯗ꯭ꯔꯃꯥ ꯑꯁꯤ ꯇꯦꯟꯃꯜꯂꯤ, ꯈꯔ ꯁꯥꯡꯅ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯁꯥꯡꯅ ꯁꯦꯝꯂꯒꯗꯤ ꯅꯨꯃꯤꯠ 5 ꯅꯠꯇ꯭ꯔꯒ 4 ꯆꯪꯂꯛꯄꯁꯨ ꯌꯥꯏ, ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯄꯨꯂꯞ ꯂꯤꯕ ꯉꯝꯗꯕꯅ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯅ ꯁꯥꯡꯅ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠ 5 ꯅꯠꯇ꯭ꯔꯒ 4 ꯆꯪꯅ ꯄꯨꯡ ꯑꯃꯒꯤ ꯆꯥꯡꯗ ꯁꯦꯝꯂꯒ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯑꯣꯏꯕ ꯑꯃꯇꯪꯒ ꯍꯥꯏꯖꯔꯝꯒꯦ, ꯑꯩꯒꯤ ꯏꯆꯤꯜꯁꯤꯅ ꯄꯥꯊꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯃꯁꯤꯗ ꯊꯥꯔꯛꯂꯤꯕ ꯀꯃꯦꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯍꯣꯠꯅꯖꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯀꯌా ꯂꯩꯔꯕꯁꯨ ꯆꯠꯇꯕ ꯃꯈꯩ, ꯇꯧꯗꯕ ꯃꯈꯩ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯗ꯭ꯔꯃꯥ ꯑꯁꯤꯗꯪꯗꯤ ꯊꯥꯒꯠꯄ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯄꯦꯟ ꯄꯦꯟꯗꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯗ꯭ꯔꯃꯥ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯁꯨ ꯄꯥꯝꯖꯩ, ꯑꯗꯨꯕు ꯑꯩꯅ ꯅꯣꯡꯃꯗ ꯄꯨꯂꯞ ꯉꯝꯗꯕꯅ ꯊꯥꯒꯠꯄ ꯉꯝꯖꯗꯕꯒꯤ ꯊꯥꯒꯠꯂꯛꯇꯕꯅꯤ꯫ ꯑꯩꯅ ꯇꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯗꯒꯤ ꯊꯥꯒꯠꯄ ꯉꯝꯖꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀꯣꯃꯦꯟꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯅꯤꯡꯕꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯊꯧꯅꯥ ꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯅ ꯁꯣꯏꯈꯤꯕ, ꯂꯥꯟꯈꯤꯕ ꯂꯩꯔꯁꯨ ꯐꯖꯅ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯁꯣꯏꯕ, ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯏꯁꯥꯅ ꯁꯦꯝꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ, ꯉꯥꯡꯖꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ, ꯍꯦꯟꯖꯤꯟꯕ ꯋꯥꯍꯩ ꯑꯃꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯀꯪꯂꯩ ꯋꯥꯔꯤꯅꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫